Jiri Municipal Council si North East ki small town da ahumlak cleanest town award phangraba dung jaga amani koi state ki taktam chida North East ta Jiri na talak pusi masi ki nungai ba kungdok polena na masi kamai to ri yengba lakpa da structure mayam se manjara ga su asuki matik na maintain to masi thagani ngai ni bagi tang talaga mapan World Toilet Day kuyi toilet sing luna na thamba gi sum numit ama laiba hai tare sida aina Jiri da lakpada sigi program ma yaw pujab sumi yana live pen thamjage maramdi Jiri Municipal Council si North East ki kuyi small town da 15,000 population ni makhada ahumlak kuyi North East ki cleanest town award phangraba dung jaga amani masida aikoi kareni department su agi apun bas oi state ki saktam chida su North East ta Jiri na talak pusi masi ki nungai ba kungdok polena na masi kamai to ri nei sum yengba lakpa da duki mati kareni structure mayam se manjara ga su asuki matik na maintain to masi thagani ngai ni thank you.